Manipur India के मपुंग फाब स्टेट अमा ओइखिबगी चही निफु मरी सुबा निंगसिंग थौरम मणिपुर सरकार ने सिंधुना पांगथोखरे जियो टेक्निकल टेक्सटाइल सीजन अदुना मणिपुर की मफम मापंदा वाटर रिजर्वर सेंगतपदा मिनिस्ट्री ऑफ टेक्सटाइल ना अयाबा पिरकले अमदी स्टर्न स्टूडेंट्स क्लब रिप्रेजेंट तौरिबा सिरोई टीम ना फर्स्ट मणिपुर स्टेट विथ डे वुमेन्स पोलो टूर्नामेंट के चैंपियन ओइखरे पाउ संदोंग पिजरी मणिपुर इंडिया के मपुंग फाब स्टेट अमा ओइखिबगी चही निफुमरी सुबा स्टेट विथ डे की थौरम ngasi मणिपुर सरकार ने सिंधुना मणिपुर स्टेट फिल्म डेवलपमेंट सोसाइटी MSFDS की ऑडिटोरियम दा पांगथोखरे थौरम बरी लेना चीफ मिनिस्टर ओक्रमी बोबीना हाइकेबदा कांग्रेस सरकार ना चही तरमंगा शासन तौरप सिदा मणिपुर दा सेल थुंगी फिबम अमदी आना लायंगी लमदा चाउना अहुंग पुरक पंगमले मतमदा सेल थुंगी फिबम मणिपुर का हेन फतबना कर्मचारी सिंगी तलपी फाव ngमदब लेखरे ngasi मणिपुर ना भारत की मपुंग फाब स्टेट अमा ओरपदगी चाखो थौरंगी थबक्या माय पाकना पाइखत पंगमले सरकार असना लंबी थोंग चाखर हनबा अकन थबक पाइखली हाइके सेंथुम मरंग कायना लेरबा अखोइगी रिसोर्स मरंग कायरगदी साइमल्टेनियसली मयाम सी लोइना मरु ओइबा ngakani डिपार्टमेंट मयाम सिंगसी अदुगी इनकन्वीनियंट अदुगा मदुगी शॉर्ट कमिंग खरा लेबसिना अखोइ तौबदी याम तौजनिंगबनी शॉर्ट कमिंग इनकन्वीनियंस मयाम लेबा मयाम सिदैदा मयामगी फुलेस कोऑपरेशन याउद्रगदी अखोइना मणिपुर की प्रजा सिंगी सेवा तौदा अखोइ यामना कुमांग चाउसनबदा यामना हैंडिकैप ओइबा मयाम पुनमक सिंगसी मयाम पुनमकता मतेंग पांगबियु अखोइगी शक्ति की वांगदा लेरकांदा सेंटर दगी मतेंग लौबा अदु नतना मपान की मी लागा सेंटर लागा अखोइगी प्रॉब्लम इशू डिफरेंसेस मयाम सिंगसे अखोइ सॉल्व तौरगदबनती ngasi ki thormaduda deputy chief minister gaikangam health minister fungjatang tonsing minister MLA amadi civil amadi police ki makok thongba official kya su saruya ki deputy chief minister gaikangam na haikibada manipur na bharat ki mapung phaba state ama oikibagi ningsing thorum numit asida maribag nungsibangam daba MLA amadi officer kya na saruya ki daba asi laibuk thibani state atai ki mamang da ikai ba phawi saruya ki daba singi mathakta chief secretary na atik chab action lokar haninge Maribag maramdam nungsidaba miyoyna laibag ngakpa matik jadi haike. Birthday da haraw bungamdaba officer sing, honorable MLA Mantri Singh, Praja Singh, lerem batarabadi. Degi lerem kadaba manje lerem moins lawsi, lerem batarabadi laibag thibani hanait. Thamjaningi. Geotechnical textile season aduna Manipur ki mafam mapanda water reservoir semkatpada Ministry of Textile na ayaba pirakle hairi. Manipur की डिस्ट्रिक्ट मापंदा अहानबो ओइना डेमोन्स्ट्रेशन बेसिस दा वाटर रिजर्वर मापन सागदबनी मिनिस्टर ऑफ टेक्सटाइल की हंदक फमखिबा अहुमलक सुबा एफएक्स मॉनिटरिंग कमिटी ना लुपा करोड़ अमा लाख हुंफु हेनबगी सेनफम संगना वाटर रिजर्वर मापन असि सेमबदा अयाबा पिरखिबनी हाइरिबा सेनफम असि मिनिस्ट्री ना अथुब मतमदा थादरकलगनी हाइना कमान एरिया डेवलपमेंट अथॉरिटी कादागी एडिशनल चीफ इंजीनियर के मनोरंजन ना ISTV का अखनन उनाबदा फोंदोरकली हाइरिबा वाटर रिजर्वर सिंग असिदा जियो टेक्निकल टेक्सटाइल सीजन अदुना साबगी थबक असिगी डिटेल प्रोजेक्ट रिपोर्ट असि अहमदाबाद टेक्सटाइल इंडस्ट्री रिसर्च एसोसिएशन ना सेमबनी हाइना फोंदोरखी मयाम अम तौदना लंबीदा कैनोगा थादना टेक्सटाइल में थो तौरेगा हुजि लंबी फजना हंदकता PWD सेमगिदो अदमाइना पुखरीदसु अखोइ तौरगा तौनो पाखनबनी सी त पाखलगदी अखोइ इसिंग कुइना पेंडिंग तौंगमगनी हेन लौमीदसु हयंग याम खानागनी इवन फॉर ड्रिंकिंग पर्पस दबो यामना कैनो अखोइ मियोइबगी लाइवलीहुड तसु याम खानागनी ने खंजे हौद्री अखोइ मोइ मिनिस्ट्री कांगबुगा लागा अखोइ हौनी मोइगी टेक्निकल एडवाइस दरकार लैरी अखोइ जिदे एक्सपीरियंस लेत्रिबने मोइ मी थारकनी मोइ ATR कांगबु अखोइ गुजरात सोमदगी अदुगुंबे एक्सपीरियंस याम लेरमी अदुगु मोइगी एडवाइस मतुगिना तौगदोइन मोइगा अखोइगी कदागी अखोइगी लेरिबा इंजीनियरिंग स्टाफ सिंगी अखोइ पुन्ना तौबिनन लाखफची अखोइ हौजी याम थुना अखोइ पैसा गी कैनोसी अखोइ मोइ थारानी अथु मतमदा अखोइ बैंक अकाउंट हांगदना मोइ अखोइ हौजी तौरी Society amagi afaba mayon ama chumbada local body amadi club singna asawba thawdang lori haina
Works Minister Dr. KHS Ratan Kumar na ngasi kwa kaithel da laiba Iraima Seva Association gi kontra taret suba mapo kumon gi thauram ga mari lena na pangthokpa kunithoi suba Iraima Encouragement Award Distribution Ceremony gi thauram da haikre mahang na makata na haiki bada afaba mahairoi singbu club singna mana piduna pukning thaugat kiba asina tungda haurakadoriba mahairoi kayada achauba inot amapi haiki अकोई सरकार खतना नंबर नती अयाम मसीगी क्रेडिट ती अकोई प्लेयर्स सिंग नंबर 1 नंबर 2 द लोकल लेवल ल लेरिबा क्लब सिंग एसोसिएशन सिंग सिगी याम चाव मदुगी दान नंबरने कंट्रीब्यूशन नंबरने ngasigi thoram aduda MLA RK Anand Chief Conservator of Forest Laisram Mohindro Bosem gi Secretary CH Sarat Kumar amadi Iraima Seva Association gi Vice President Sambhu Yauna Miyokyana Saruyaki MLA RK Anandna lamdam asida Shanti Hanjil Hanaba hotnabada local club sing mapangal kangkhal hanba tangai fade Bharat Sarkar na lalhoba lup amabu themnanaba aronba agenda kayada wari sanari phibam sida Manipuri khudingmakna cheksinba matamoire haiki हेन कन चतो मथौ तायन खले अदुना सोई लाक्तनगा कोई सिनाव सिदा मणिपुर कन्नड विदमदनी गायना लाक्तदर खोंगत सिदगा कोई मी से लिसिंग मंगा त्रात्र ग सत्लोर सोई बदगी गवर्नमेंट ऑफ इंडिया ना रिक्तो दुरिसे मणिपुर की काय लोई हायना थोना पदनसी चोंथोकी कथोकी म्याम से क्राइ चचगे वापम लाकरे Manipur government na thazaba pirak padagi matam kaktaba tidim lambi amasung Moirang Kumbi lambi ban numit kuntrani komthokre ngasi Moirang Kendra gi MLA M Prithibiraj Kumbi Kendra gi MLA S Bira amadi Henglep Kendra gi MLA Manga Wifi yauna khongjang sangsiliba JSC tidim Thangjing Seva Mandal Phamnaibi Cherap Moirang Maiba Maibi Loisang atai civil society gi mihut sing yauna ibudau Thangjing Laikolda punna phaminarba matungda ware basilokhibani Mifam aduda amukogi President Dr. Waimani Kumanna karigumba thokdok amagi hawrakpham thifam thoi Thangjing amadi Thangting anigi waroi singi damak puwari gi tangkak naina batangai fade haiki UCM gi President Johnson Elangbamna government na cabinet warep lauramdaida puwari ga sagon nariba hiram amadi atai aruba issue singi matangda miyam gi kholau khangpham thoi ngasigi thokdok asisu warep laujingaida miyam gi mot hangbiram labadi thoklamloi tungda kanglup masel gi marakta ungkhatnaba singanu haiki ngasigi mifamna numit kontrani fawgi manungda waroisen purakpa ngamdrabadi February 12 dagi makhatana ban changsin bahaina warep naki MLA Prithibiraj na karigumba Thangting dagi Thangjing onba natraga subdivision asigi ming chingsang asigi manungda tariba khul amagi mamingda tholhanbagi warep cabinet ta lawba ngamdrabadi masagi pham thadokadabani amaromda ngarang Bisnupur amadi Churachandpur anigi tainafam torbungda thokiba thaudoki waroisin ama puraknabagi damak miyamgi oiba mifam amasu pangthokre khulasida khundariba khunja singna tangdu leitana leinabu wafam kaya tanaki torbung gram panchayat ki pradhana lamdam aduda matam kaya dagi district administration na mityang sangbi dabadagi awaba kaya thengnai mafam asida police outpost ama hangdokbina bapuning singsinki kumbi kendra gi MLA S Birana torbung asi Bisnupur amadi Churachandpur district animaki oina administration soibadagi oigadra 98 torbung GP haina district animaki leibana tangdangwa khangdoknaba demarcation ama tawthoknaba honaragani haiki Mase amok khana phoktanaba hak kodu makhal ai gaunaba khana jarage adna Thangjing Jingbu Thangting on nabo honarakliba thawang asi kanglei inat yokhat lup nambol na yaning da phongdorakli Thangting on bagi mayokta changsilakpa khongjangda kanglei inat yokhat pa lup nambol na saugatkani hairi ngasi imoinu imagi irat thongni thoram asi Manipur gi mafam kaya da Pak Sana Club Organization kaya na pangthoknakre Imoinu Festival Committee League of Kelo Patriots Wangkai Ningthem Pukri Mapalna Kuntramapan Suba Imoinu Irat Thongni Thauram kaya galoinana Ningthem Pukri Mapal da pangthokre Kangla dagi miyamna maiseng maira lauduna Imoinu imagi khubam da katuna thauram haudoki thauram asida MLA L Ibomja MLA E Chan HBS ki Managing Director H Bikram KVS Brick Farm gi K Binod League of Kelo Patriots ki President Dr. L Thoithoisu Saruyaki
Poirei ithiba loop yumnam lekai na susinduna imoinu irat thongni thoram yumnam lekai lairembi lampak ta pangthoki thoram gi sarogama oina nat ki oiba jagoi isai kaya pangthoki loop ki chief advisor N Nilakantana handaki oina kuntaruk suba oina thoramasi pangthokpani ipa ipugi param thiba karamba sajat lichat chatkadage haibadu thidoknabagi damak chahi gi leptana thoramasi pangthokpani haiki Madum pandam tu da akhoi changjan si haidana akhoi chelina mayam singji ko loina dana adumaina haiba kanu si pangthok sagi bani Imoinu iratpagi thoram khurai kongpal da leiba Netaji Memorial Club na susinduna club asigi sanglenda pangthoki Moirang da su lamdam adonggi yumthong khudingda mai than kibaga loina na club singna imoinu gi irat thongni thoram paksanna pangthoki Imoinu irat thongni loop torban khetri lekai na sinduna anganba ayuktagi hauna thoramasi pangthoki Gwaltabi Yangang Pokpi Thamna Pokpi Amadi Sana Sabi Khulgi Club Singna Punsilaga Semba Apunba Ima Imoinu Irat Thongni Lupna Sinduna Ngasi Gwaltabi Community Hall da Imoinu Irat Thongni gi thoram pangthokre thoram aduda Sana Sabi Village Development Committee gi President A Irabot Thamna Pokpi Chakwa Thorang Marup ki Secretary M Amuba Amadi Yangang Pokpi Village Committee gi Chairman N Sanatomina Singba Miyo Singju Saruyaki Thongni Loop ki President Sanayamana Phongdorakpada Khul macha oibana khul mari punsinduna chahi khudingi mafam hongduna irat thongni thoramasi pangthorakpani haiki Jiki saparba namda mama koina porna bana bada tungda auruk bana hasi baju ai koi ngamjaba thakta lamding lamtak nadana akhanga hi kya dagi ai koina lawba ya base sankya lawrga ai kunai sibu kanjana ba amadi ai koi punjina ba unity wa ba ka hai be ai koi sei khudingi Manipur ngasi pangthoknariba imoinu irat thongni thoram kongpal khetri lekai de leba ima panthoibi sanglen da su pangthoki chahong ngahongba nungai yaifaba oinanaba imoinu imagi maphamda phau cheng haiduna miyamna thongniki Ningombam Angokton Memorial S Wangkhai Kongba Laisram lekai na sinduna Taret suba ima imoinu irat thongni thoram ngasi kongba saudong pung lampak tasu pangthokre thoram asida ex MLA Nandakishore Trust ki founder president N Ibohal Amadi Nahakpam Indrajina Chingba Miyoi kya sa saruyaki imoinu gi maramda painting competition amasu thauramga mari lenana pangthokhi Leimakol Manipur amasung Haingang Kendra apunba Meira Paibi Lupna Sinduna Kuntaruk suba nupigi phidam phirepnaba numit ngasi kontha khabam haibong makhong community hall da pangthokre thoram masida Meira Paibi Lup ki president W Bormani Leima Leimakon ki president M Sirita Nupi Samaj ki general secretary TH Ramani Naharol Thaudangi editor Khoirom Loya lakpa su saruyaki ngasi gi mirol gi thaudangna hayeng gi mirol gi laibak lepkadawribani haiba wakalonda ima imoinuna yatpiramba nupi singna chengadaba gun sing leminasi haina M Sirita na phongdokhi Gan ngai kumai ga mari leinana Chief Minister Okram Ibobi amadi Deputy Chief Minister Gai Khangamna Manipur miya maru aina Jeliarong silinau singda yaifa paujel pirakli Jeliarong jati singi lauro kumai ama oiriba gan ngai kumai na lakpada lamdam asida khundaminariba furup singi marakta nungsi chanaba amatta oiba santi leiba lamdam ama puraklasan hairi amaromda Deputy Chief Minister gi yaifa paujel cherolasina kumai asina lakpada Manipur da hatna sunaba kaya thadoktuna chawkhat lambida kumang chawsinba nungsi chanaba chak hongna panba nungai yaifaba lamdamama oirasan hairi paugi marak thana tema breka matang lawjari Ado lokta water tank ata sin aise kai gino magi kai ke kana bulege food grade haiba ma lege pure material na sabani masida makhalani among lai 3 layer haiba ma 2 layer haiba ma thakna jana ba ising phaba thamam ni masigi tengsigi manung je smart oi atopa mana recycle material na saba asina manung je nan badane nan de smart oi de Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahan bangami tattoo mole freckle na jingbasu lauthok payai Hang ki ahen ba fat palm da body ki hair lauthok pa yai ngasi mag unabiu Dr. Madhubala Laser Beauty Clinic MZ Avenue Imphal Angang haibasidi piklingai dagi samhogadabani Euro Kids My School thanga pat mapalna homely environment ki facilities piduna angang singda mahai tambiri admissions open for daycare playgroup and nursery Euro Kids thanga pat mapal wangkai Laina logum si abhaba angang semsi
ब्रेक की मतुंगदा तराम नम ओक्सरी नार्कोटिक सेल इम्फाल वेस्ट ना कैसामथोंग मॉडल हाई स्कूल मनाक्तगी मियोय अनिना कार अमदा पुदना लाकपा पेंगोलिन मकु किलो चामकुन जिनचेंग किलो कुन फागलबा मियोय अनि असिगी ममिंग थोकसोम सुरेश कुमार चाही 38 अपोकवा मदन मोहन कक्चिंग लमखाई अमसुंग लालम तौथांग चाही 94 मपुरबा लेखिद्रबा कुमार पलेल बाजार दगिनी फागलबा पोलम अमदि मियोय अनि फॉरेस्ट डिपार्टमेंट दा सिनक्रे हाइरी रिम्स की नौना साबा फमुंग मरफु चनबा बॉयज हॉस्टल ngasi रिम्स की डायरेक्टर एस रिताना संगाक्रे संगाबगी थौरमदुदा रिम्स की मेडिकल सुपरिटेंडेंट डॉक्टर एस अमुबा सिंहा रिम्स की दिन ए के जोय यावना मरी लेनबा रिम्स की मरु एबा मियोय क्यासु सरुयाखी लाकलिबा रिपब्लिक डे नुमिता पामदबा थौदोक थोक्तनबा पुलिसना मखाताना चेक्सिन थौरांग लौखलकपगी मनुंगसना ngasi खुराई लाइरेंगबम लेकायदा इम्फाल वेस्ट कमांडोना नुपी पुलिस सिंगा लोइनना थीबा हुंबगी थबक चथबदा पीएलए आरपीएफ की मियोय अमा फारे हाइरी फारबा मियोय अदुदी इरेंगबम ओदी चंद्र अपोकवा आई कुला चंद्र खागेमपली पनखा निंगोम लेरक्तगिनी हौजिकना खुराई लाइरेंगबम अवांग लेकाय निंगथौजम लेरक्त लेबनी हाइरी इंदिरा गांधी नेशनल ट्राइबल यूनिवर्सिटी ना नेशनल कमीशन फॉर वीमेन का खुसमनदुना ngarangdagi hauna यूनिवर्सिटी असिगी चिंगवाइरोंगदा लेबा एमिटी हॉल दा चथारकिबा निमिट निनी की ओइबा नुपी सिंगी लीगल अवेयरनेस प्रोग्राम ngasi losinkhre ngasi losinbagi thoromda डॉक्टर धनबीर लाइश्रम अमदी एडवोकेट प्रेमलता थोक्सोमना सिंगबा मियोय सिंग रिसोर्स पर्सन ओइना सरुयाकी डॉक्टर धनबीर लाइश्रमना लो अमसुंग मोरालिटी हाइबसी खुसमनना चटमिनागदबनी मोरालिटी वांगना लेबा खुनाई अमदा पामदबा थौदोक वाथोकसिंग तोइना थोकलोय लो हाइबसी मियोयबगी मपान थोंगी साजतका मरी लेनबा वाफमनी मणिपुरदा थोकलिबा नुपी अंगांगा मरी लेनबा क्राइम सिंगदा जस्टिस डिलीवरी सिस्टम सोंथना लेरी हाइकी So law and morality is should go hand in hand. Sometimes also, I think as a student of social science, you probably some closer perspective of them are very good importance to the moral. लुचिंगबा अमदी लुचिंगबा साबसिंगना मियामगा तोना तिनना लेबा ngamdabadagi प्रजासिंग अवाट अपाना थलनबनी हाइना सोशल वर्कर थोकसोम सैत्यव्रतना फोंदोक्रे ngasi brahmapur bhaigapati lekai da leiba yasu ground da pangthokiba ahumlak suba working committee for thoksom saityabrtagi mapok komon thoramda mahangna wafam asi phongdokhibani saityabrtana makhatana awada pasing asi menkhatnaba amadi kendra da awonba ama puraknaba pandamda miyamgi seva tauge chongthorakpani haiki नुपीदा नातै चादबा वहाई वता सिजनदुना येंगबा नुंगाइतबा पिक्चर कया थाजिली हाइबगी मरालदा इम्फाल वेस्ट पुलिसना खुराई लाइडेंगबम लेकाइदगी हौजिकना ताकयल खोंगबानदा भरादा लेबा तेलेम रंजू कौबा नहा अमा फारे भारत की अनौबा महेंद्र कंपनी की QU V100 यंग SUV गाड़ी ngasi घड़ी दा लॉन्च तौख्रे थौरमदुदा कंपनी की जोनल हेड कौशिक मुखोपाध्याय रीजनल कस्टमर केयर मैनेजर अरविंदाम रॉय चौधरी अमदी मैनेजिंग डायरेक्टर PX दोरेंद्र सिंहाना सिंबा मियोय कयासु सरुयाखी सरगम कम परफॉर्मिंग म्यूजिकल इंस्टीट्यूट ना अहल ओइरबा सिंबु इकाई खुमना से हाइबा पाउजेल पीरदुना परिंग नाइना चथरकवा थौरमगी सरुक अमा ओइना ngasi नोंपोक कक्सिंग दा लेबा ऑलेस रेसिडेंशियल होम अमदी कोंगबो नोंथोमम लेकाई दा लेबा ऑलेस होम दा मतेंग पीख्रे होम मनी असिदा चेंग हिदाक मैतान अमदी फिरोल चिंग मतेंग पीखी सरगम की सेक्रेटरी इंचार्ज मयंगबम धनंजयना अहल सिंबु कीना मदी लूना लौदुना थक्सी खासी नाइना चटनरंबा खुनाई असिदा ngasiदी अहल सिंबु थवैरक्तबदगी थक्सी खासी नाइदबा खुनाई अमा ओइरक्ली असिगुम्बा फत्तबा अवोनबा असिदगी कलहौनबा पांदमदा असिगुम्बा थौरम पांगथोकपनि हाइखी मणिपुर सरकार ने टेम्पररी मार्केट साबगी मतंगदा खतना चैनबा थोक्तुना अशोक अपन नंगिबा थौदोक अदु लाइबक थीबनी हाइना पोइरै लेमरोल मैरा पाइबी अपुनबा मणिपुर न फोंदोरक्ली इम्फाल म्युनिसिपल कॉर्पोरेशन ना टेम्पररी मार्केट की अवांग थंगबदा लेबा पार्किंग की मफमदा कैथेल साननबा ऑर्डर थोकेबादु थबकता ओंथोकपियु हौजिक खतना चैनबा थौदोक थोकलिबा असि मणिपुर सरकार ना अथुबि मतमदा वारोइसिन पुरकनबा होनबियु हाइखी उरीपोक्ता लेरिबा तोंदोनसना हाई स्कूल मुथतलगा रामकृष्ण मिशन स्कूल पुसिलकपा यारोय हाइदना स्कूल असिगी फाउंडर पेरेंट्स कमिटी अमदी उरीपोक्ता लेबा क्लब कुनमरी गी अपुनबा यूनाइटेड कमिटी ना सिंदुना खन्ना नैनबा मिफममा ngasi मणिपुर प्रेस क्लब ता पांगथोखरे थौरमदुदा इपाक की प्रेसिडेंट सापमचा जादुमनी हान एमएलए ओइरंबा एन नोदियासान अमदी पेरेंट्स कमिटी की सेक्रेटरी पूर्णिमा सिंह सिंगबा मियोय सिंह सरुक याकी स्कूल असिगी फाउंडर की मचानुपा आरके मनीसनाना
chahi yangkai helaba school asida hauzik mahairoi chahum hena tamlibani haiba mahairoi sing asigi thamoi kaigadaba thawong sarkarna tawpham thokte school gi jagada Ramkrishna Mission School pusilakpa yaroi masida chap chana thengnagani haiki mission pusalaga dono chana high school mutal kani haibase masi ai yam ngak na thoi Ramkrishna Mission School pusalakpa chu parte adu uripok dono chana high school mutalaga Ramkrishna Mission School pusalakani haibase founder ki site ki chumya mak yadi City Police ki civil team amana ngasi gari huranba ani samu makhongdagi fare hairi City Police tagi fangba pawda ngasi DM College ki mahairoi ama North Awasida accident thoki gari huranba miyoi ani aduna nupa macha adubu rims ta pukhalamlamba matung gari adu hospital dagi huranduna pukibani mahairoi aduna Lamphel Police Station da complaint tawrakpadagi police station sing paw piraba matung phagatpa ngamkhibani hairi Education, sports, amadi art and culture na singba chakhanaba hotnabada local club singi achawa thaudang lei haina Social Welfare Minister A.K. Mirabai na phongdokre ngasi kwa kaithel mayai koibida leiba pakhangba cultural club ki Golden Jubilee thoramda mahakna wafam asi phongdokibani thoram aduda organizing committee ki chairman Dr. T Yumjau Babu amadi club ki president CH Ibo Pisaksu saruyaki Laikhidraba club asi hawdoklamba miyoi singbu photo da leisu katuna ikai khumnaki loinana Anganwadi Center amasu hangdoki club asina konba mafam singda laiba national amadi international gi thakta mingsat purakraba miyoi singdasu khodol pot piduna ikai khumnaki Minister Mirabai na makhata na phongdoki bada chakhat thaurangi thabak paikhatpada local club amadi miyam ga loinana chatminaba mathau tai pachoi kendrada chakhat thaurangi thabak paikhatpada matam matam gi oiba apamba sing phongdokpiu mahaki maikai dagi angama mateng pangani haiki Yum amada changba tangai fadaba potlam sing floor finishes wall finishes amadi sanitary wire na singba item sing fangba Anandi Lifestyle Solution kauba showroom ama ngasi singjamai chinga mathakta hangdokre showroom gi manager Samananda koizamna quality laiba potlam sing miyam da fanghanna honagani phongdokhi Moirang Maikaida ISTV gi optical line ngarang kwa kaithel mapada tatlambadagi miyam da network asigi program sing yanghanba ngamkhidre ngasi ayuk pung 13 dagi mahausagum network asigi program sing miyam da yanghanba haukre khudong chadaba kharagidamak warau bidanaba Moirang Maikai gi service providers singna khangalakli paugi marak thana tema break amuka hanan lawjari Lauthok Sabha KM Blooming Higher Secondary School Khangaboki Lisingani Tarataruki Session January 3 ki haujare Maramasina boarding the legida angang sing boarding the sanglaknaba principal ki chairol amana khangjari loinana Lisingani Tarataruki Session dagi pre nursery hangdokjare akupa marol gi dama school ki office gi khangbi yagani principal KM Blooming Higher Secondary School Khangabo amuka hana taramna mu oksari Handak yuhar habadagi awana taraba Tamelong district ki Kabui Khulen amasung Irangkhulda Royal Riders Manipur na mateng pangkhre Royal Riders Manipur gi president Dr. TH Miren na lusingba member yangkhaina Royal Enfield Bullet Kuntrada chatuna Irangkhulda ahanbo oina lemna layeng kem ama pangthoki kem asida miyoi chama yangkhairom layeng bagaloina na hidak langthak sing chupi ki khunja singgi chana thaknaba potlam sing yauna khulgi ahal singda kambal khudol tamki Tungda handak yuhar habagi epicenter oikiba Kabui Khulen da chatuna mafam adugi khunja singi damak hidak langthak chana thaknaba amadi phirol sing mateng pangki lambi thongi phibam sadraba khul adu riders singna awana karisu khandana yausilaktuna khunja singi damak mateng pangbibagi damak apenba phongdoki Royal Riders Manipur na manung hanjinba mafam kayada chahi gi oina lemna layengba ahal loiraba amadi kanasu lejadraba singi damak mateng pangduna lakpagi saruk ama oina handak chahi gi ahanbo oina Tamelonggi yuhar habada awana taraba singi damak mateng pangbani haina President Dr. TH Mirena phongdoki Ras BD City da laikan aduna lairiba poknafam pausegi paumi oibatan natana amjogi thaupuba amasu oiriba Bulu Ras da Thangwaiban Kendragi MLA Joy Kisana selgi mateng pikre
Free Yoga Therapy and Meditation Camp ki Preparatory Meet Camp ngasi Imphal gi Bhaiga Center Open Air Theatre da pangthokre. State Organizing Committee na sinduna pangthokiba thoram aduda Chief Central Coordinator Rakesh Mittal, State Organizing Committee ki President NG Tej Kumar, Publicity In Charge MC Binod yauna saruk yaki. Hayengdagi hauna anirak suba Nilesh Wahengbam Open Football Tournament Sagolban Sayang Dalaiba Usabavan Club Ground da hauragani. Tim kunithoina saruk yaduna pangthokadoriba tournament asi hodokpagi thoramda MLA I Ibohanbi amadi MLA RK Imosu saruk yagani. Hairok Kendrogi manungsanna laiba Langmaithe Khulgi Nongpok Ningthau Panthoibi anigi laibungi nauna saba sanathong ngasi miyamda khusinakre. Sanathong asi Hairoktagi laikhidraba Ningthaujam Koragi mingda machanupa Ningthaujam Ditena katpani. Thoramasida Thawal District BJP gi President N Deben, Manipur University ki guest lecturer K Bhaiga Sandrasu Sarukyaki. 9 sector ki nipu manga suba Assam Rifles na Yorbung da ngarang UNLF ki kedarama fare hairi. Assam Rifles ki PRO gi cherolamana fagalaba miyo esigi maming Raghu Apokpa Biren Khajiri nambol dagini hairi. Kuntaruk suba sector ki taramathoi suba Assam Rifles na More gi Dalpati ground da sa sansing lem na layeng bagi kema mapangthokre. Kem asida hui ok yaw haming na singba sa chama marfutarani thoi layeng bagaloina na hidak langthak singju kapthoki amaromda 9 sector gi 12 Bihar na sinduna mahairoi singi lana layekpa sangdamnaba ama Azad Public School maitram da pangthokre. Group ahum thokna pangthokiba sangdamnaba asida mahairoi humbudrana sarukyaki. Makong mathang taraba singda school bag amadi boy kolom manawaina piki. Sanabagi pau boyai Ningthaujam dagi lobirasi. To this final match of the first annual Manipuri Statehood Day. Ngasigi sanabagi pauda polo. Stand Student Club Noibung represent Toriba Siroi Timna Manipur Statehood Day Women Polo Tournament ki champion oikre. Manipur na mapung phaba state ama oikibagi ningsing kumon ga mari lainana Manipur Tourism Department ki miyang makhada All Manipur Polo Association na sinduna tha sigi tang tara taritegi Imphal gi mapang kangjibungda team marina saruk yaduna sathariba tournament ngasi loisankhre. Ngasi sanakiba aroiba match ta Eastern Student Club Noibung represent Toriba Siroi team na Thawan Polo Club represent Toriba USPA team bu Panjil taruk mangada maithiba biduna champion oikibani. Siroi team ki mai pakpagi Panjil singadu American Sanaroi Julian Smith na ahanba sakarda Panjil ahum ani suba sakarda Panjil ani amadi ahum suba sakarda Panjil ama chanduna match asi mai pakhibani. Mighty Horaba Thawal Polo Club represent Toriba USPA team gi Panjil singadu Tiamo hit space na ahanba ahum suba amadi mari suba sakrada Panjil amamam chankhi. Atoba Panjil ani duna en asakiran na ahum suba amadi mari suba sakrada sankhibani. Loishan bagi thoramda Manipur gi Chief Minister O Ibobi, Deputy Chief Minister Gaikhangam, Parliamentary Secretary M Prithvi Raj amadi USPA International Committee gi Edward J Armstrong na thoram mapusing oikhi. Champion oiraba team Eastern Student Club Nomaibung represent Toriba Siroi team da rolling trophy ga loinana lupa lising kumanga amadi runners up taraba team Thawal Polo Club represent Toriba USPA team da rolling trophy ga loinana lupa lising taramanga thoram mapusing na khusinaki. Ngasigi final match asida S Giri Mohan gi poni ladabana best poni gi mana phangki. Women's polo tournament coinciding with one of the most important days in the history of Manipur. The team, staff, women playing with local teams of Manipur having won the hearts of one and all by displaying true sportsmanship in the last 5 days. Service for tourism in Manipur by way of producing 3 pockets booklet, namely
culture trips to Manipur, Pocket Manipur, and short escape from Imphal. These small but informative booklet will help the visiting tourists to know more about Manipur. I appreciate tourism department for taking lonely planet to brought for promotion of Manipur tourism. Women football. Airborne Singh Memorial MU Inter College Women Football Tournament की winner NG College लम्फेल न ओइखरे Manipur University Sports Committee की मियंग मखादा Department of Sports Manipur University न सिंधुना था सिगी तांग तरा निपाल की टीम तरुकना ग्रुप अनि ठोकना खाइदोक्तुना University एसिगी Sports Complex सथरखिबा टूर्नामेंट ngasi लोइसनख्रे लोइसनबगी थौरमदा Manipur University की Dean of Student Welfare and Mohilan Assistant Director of Sports Dr. C.S. Pradeep, Manipur University Sports Committee की Executive Member Dr. R.K. Joychandra su saruk yakhi. Satharkiba tournament asigi ngasi sanakhiba aroiba matchta NG College Lamphelna Biramangon College Sombungbu goal ama sinoda maithiba biduna tournament asigi mapu oikhibani. NG College Lamphelgi mai pakpagi goal adu L Madhavina match ki taramathoi suba minute sankhi. Match asida Biramangon College Sombungi Sanaroi T.S. Romita da center referee na yellow card piki. Winner oraba amadi runners up taraba team da thauram mapu sing na trophy sing khusin nakhi. State level Saibi. All Manipur Saibi Association Sinduna Common Lampak Sports Complex ki auditorium da Unit Tarani Togi Nipa Macha Nupi Macha Sanaroi Samaga Humpunipal na Saruk Yaduna Chathariba Manga Suba Mangchata Abam Iboyaima Amadi Arabam Puinabati Memorial Kuntra Suba State Level Saibi Championship ki ngasi pangthokhiba Sahi Taramapal Makhagi KG Nipu Mangadagi Yakhini Thoi Phawbada EEA Yangang Popigi Sanaroi T Suraj Misikhol Khurai Konsam Laikai gi Sanaroi L Mairaba Matam Khurai Lamlongi Sanaroi M Momotsana Ahanba Anisuba Amadi Ahum Suba Takre Nipi Masagi Kanglupta Misikhol Khurai Konsam Laikai gi Sanaroi TS Bindi Mihuls Okram Chuteki K Muin Maring EEA Yangang Popigi P Monikana Ahanba Anisuba Amadi Ahum Suba Taki Category Asigi Kizi Yankaini Toidegi Humpu Pawbugi Pangthokhibada Mihuls Okram Chuteki Sanaroi OK Hirengamba Matam Khurai Lamlongi S Misal IKTTA Kakchingi Sanaroi N Albertna Makok Matang Takre Nipi Masagi Sanakibada Mihuls Okram Chuteki Selong Albina Maringna Ahanba Misikhol Khurai Konsam Laikai Ais Anapriya Amadi EEA Yangang Popigi KS Manisanana Ahanba Anisuba Amadi Ahum Suba Takre Category asigi nupa masagi KG humpudagi humputret phawgi pangthokhibada Mihuls Okram Chuteki S Mani Khombana Ahanba IKTTA Kakchingi K Dipakna Anisuba Amadi KCA Kumbigi Sanaroi L Dhanabirna Ahum Suba Takre Nipi Masagi Kanglupta Misikhol Khurai Konsam Laikai gi MC Mirana Ahanba Amadi EEA Yangang Popigi S Bailotana Anisuba Takhi Sahi Taramapal Mataki KG Yankai Mangadagi Humpu Phawbugi Pangthokhibada Masakta Kaisampat Kangabam Laikai gi Y Ranjitna Ahanba Matam Khurai Lamlongi Sanaroi TI Sarachandrana Anisuba Amadi Misikhol Khurai Konsam Laikai gi Sanaroi S Premjitna Ahum Suba Taki Nipi Masagi Kanglupta Misikhol Khurai Konsam Laikai gi N Eden Amadi EEA Yangang Popigi Y Yaifabina Anisuba Taki Sathariba tournaments Hayeng Loisilagani Loisanbagi Thoramda MLA TS Biswajit Manipur Lok Sabha ki MP Dr. TS Mainia Youth Affairs and Sports Department ki Director W Bhaktaraj Manipur University ki Assistant Director of Sports Dr. C.S. Pradeep na Thoram Mapusing Oigani Veteran Cricket State Amadi National gi Thakta Sanarambadagi Potharaba Sahi Yamsilaglaba Ahal Loribasing Masama Uphana Matam Sangna Lainabagi Pandamda Manipur Veteran Cricket Association Sinduna Satharakpa Khongjangi Saruk Amoina Langthabal Public Cricket Ground Team Tarena Group Ani Thona Khaidutuna Tha Sigi Tang Tarahum Dudigi Sathariba
मरी सुबह 2020 मणिपुर वेटरन क्रिकेट टूर्नामेंट की ngasi sanakhiba मैच ता मॉडल क्लब टीम ए सिंगा मखाना DSU kwa kaithel bu wicket tarada maithiba pikre DSU kwa kaithel na toss ngamduna ahanba betting tawbada over taratareta wicket loina turaga run maifu taramanga khak lauki masigi pakhomda anisuba betting tawkhiba model club team A singa makhana over taramatoiga ball anida wicket amata tudana apiba target adu yauduna match asi mai pakhibani ngasi sanakhiba match asida model club team A singa makhagi sanaroi sureshna wicket ani amadi out oidana ball nifuda run yankhama thoi lauduna man of the match takhre sathariba tournament asigi tha asigi tang kulumdoida ahanba quarter final match ta model club team A singa makha amadi sem khagembaliga sanagani Makataba sanabagi pauda Tangkhul Naga Valley Students Association gi kunmanga suba General Conference kam Sports Meet ngasi dagi Sanapati District ki manung sana leba New Salem da ngasi dagi haukre haudokpagi tharom da ADC Ukrul gi Vice Chairman Thanmi Kasung Member Somi Mayar Paumata gi SDO David Kasung su saruyaki tha sigi kunmathoi fawba sathagadaba meet asida tampaka naknana khundaba Tangkhul khul kunmanga gi nahasing saruyari नाट की जगह इसे डिबेट कंपटीशन क्विज एसे कंपटीशन फुटबॉल अमदी वॉलीबॉल न चिंगबदा अथोय हेन तानगनी ऑल इंडिया फुटबॉल फेडरेशन की मीटिंग मखादा मणिपुर न युम्बु ओइदना कुमल लंपाक मेन स्टेडियम द सथरिबा अंडर 15 यूथ लीग रेस ऑफ इंडिया नॉर्थ ईस्ट जोन की हयंग अहानबा मैच दा गेंगटोक हिमालयन फुटबॉल क्लब सिक्किम अमदी मणिपुर की नेरोका फुटबॉल क्लब का अयुक पुंग 13 मखाई ताबदा सानगनी अनिसुबा मैच नुंथिल पुंग अनि मखाई ताबदा आइजोल फुटबॉल क्लब अमदी NRL SPT स्पोर्ट्स एकेडमी असम गा सानगनी चिंगदा लैरिबा नहासिंग साना खोनबदा माई ओनसिनबा मतम ओइरे हाइना हिल्स एरिया कमिटी के वाइस चेयरमैन जेट की खोनबो न्यूमाइना तमिंगलोंगदा लैबा सिबिलोंगदा पांगथोकपा तौसेम ब्लॉक के साना खोनबगी थौरम हौदोकपगा मरी लेना फोंदोखरे साउदर्न यूथ स्पोर्ट्स एसोसिएशन ना सिंदोना पांगथोकपा 29 सुबा स्पोर्ट्स मीट हौदोकपगी थौरम मदुदा ADC member T Gangmei NPF Tamenglong District की President Asang Panmei अमदी Siblong Village Authority की Chairman Disinlung Kamei सु सरुयाकी Sports Meet असिदा फुटबॉल वॉलीबॉल मैराथन अमदी एथलेटिक के आइटम सिंग याउदुना खुल कयादगी मियोय चामरी हेनबना सरुयाकी निमितरानी सथगदब स्पोर्ट्स मीट हौदोकपगा मरी लेना जेट की खोनबो न्यूमाइना मखाताना फोंदोखिबदा साना खोनबना हक्चांग फना लहनबतन नतना अखोय मसेरगी मरक्ता नुंगसिनबा अमदी अपुनबगी सक्तम सागतपा ngami हाइखि हियांग थांगदा सथरिबा अनिसुबा स्टेट लेवल के HYC 4 मेन ए साइड ओपन सुपर सॉकर टूर्नामेंट की ngasi सानकिबा अहानबा मैच ता थेल जाय स्कूल ना IPFC मोंगसांगै बु पांजिलमा सुनोदा अनिसुबा मैच ता बुंगनाव फुटबॉल क्लब मोइरांग लाक्तबदगी राकेश फुटबॉल क्लब फाइटिंगाना वॉक ओवर फंक्रे अहुम सुबा मैच ता HNSC हाउरेबिना LIFC लंगथबाल कुंजबु पांजिल 13 अनिदा माइतिबा पीख्रे नेहू सिलोंगी मनुंग चनल लैबा SAI स्पेशल एरिया गेम्स दा जथरिबा साउथ एशियन गेम्स की क्वालिफायर फाइनल राउंड दा हयेंग 51 kg कैटेगरी दा मेरिकोम अमदी सरजुबला थेंगनरगनी हाइरी मणिपुर बैडमिंटन एसोसिएशन न सिंधुना लाक्लिबा फेब्रुआरी 3 दगी 3 फाउबा DM कॉलेज कैंपस ता लेबा इंडोर स्टेडियम दा 68 सुबा स्टेट वेटरन बैडमिंटन चैंपियनशिप पांगथोकलगनी हाइरी मणिपुर क्रिकेट एसोसिएशन न सिंधुना लुवांग सांगबम दा लेबा लुवांग पोकपा क्रिकेट स्टेडियम दा जथरकपा सेकेंड MCA प्लेट टूर्नामेंट की फाइनल मैच लाक्लिबा जनवरी 19 दा थांगमैबन एथलेटिक यूनियन अमदी पाचोय ताउमांग राइजिंग क्लब अनीना सानरगनी फुटबॉल मसानादगी पोथारगनी हाइरंबा मणिपुर की ममिंग लेरबा फुटबॉल सानरोय ओ बेमबेम ऑल इंडिया फुटबॉल फेडरेशन ना इनिशिएटिव लौदुना साउथ एशियन गेम्स वीमेन फुटबॉल कंपटीशन दा सरुक यानबा खंगनबगा लोइनना फेडरेशन आयाबा पीख्रे हाइरी कोंगबो यूथ ऑर्गेनाइजेशन सिंधुना ऑर्गेनाइजेशन असिगी ग्राउंड दा जथरिबा अनिसुबा इमा पांथोइबी ट्रॉफी मेंस ओपन 5A साइड फुटबॉल टूर्नामेंट की ngasi अहानबा मैच ता FCP पांगोंगना डेविल राइडर बु पांजिल अहुम सुनोदा माइथिबा पीख्रे अनिसुबा मैच ना स्मोक FC ना अमदो KV खेत्रिगाव बु पांजिल अमा सुनोदा माइथिबा पीखि मणिपुर वेटरन टेबल टेनिस एसोसिएशन सिंधुना जनवरी 19 फाउबा जथगदबा 13 सुबा मणिपुर वेटरन टेबल टेनिस
ꯆꯦꯝꯄꯤꯌꯟꯁꯤꯞ ꯉꯁꯤꯗꯒꯤ ꯗꯦꯝ ꯀꯣꯂꯦꯖ ꯀꯦꯝꯄꯁꯇ ꯂꯩꯕ ꯏꯟꯗꯣꯔ ꯁ꯭ꯇꯦꯗꯤꯌꯝꯗ ꯍꯧꯈ꯭ꯔꯦ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯁꯤꯗ ꯁꯥꯟꯅꯔꯣꯏ 12ꯒꯤ ꯃꯊꯛꯇ ꯁꯔꯨꯛ ꯌꯥꯔꯤ ꯍꯧꯖꯤꯛ ꯉꯁꯤ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯑꯌꯤꯡ ꯑꯁꯥꯒꯤ ꯄꯥꯎ ICAR Lampel Partigi Pangba Pauda Ngasigi Khwaidigi Saba degree Celsius 13.3 Khwaidigi Ingba degree Celsius Mapal Nungshita Yauba Ising Manilgi Sang Ayukta Sada Malhutara Taret Nungtinda Sada Nipunitoy Nungsugi Sang 0.2 millimeter ni Manipur na India gi mapung phab state ama oikibagi sahi nifu mari suba ningsing thauram Manipur sarkar na sinduna pangthokre Geotechnical textile season aduna Manipur gi mafam mapanda water reservoir sengwatada Ministry of Textile na ayaba pirakle amadi Stern Students Club represent tawriba Siroi team na first Manipur State Wood Day Women's Polo Tournament ki champion oikre Jaba pau matang astel jare midyang tabiru puna amu amuka na khuramjari